Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau 19 suba state level Orange Festival ngasi Tamenglong jila da loisilagani. Rashtrapati Draupadi Murmu na ngasi Hyderabad ta State Public Service Commission singi chairperson singi numit nini gi National Conference haudoklagani. Pradhan Mantri Narendra Modi na Sustainable Harnessing and Advancement of Nuclear Energy for Transforming India Santi Bill sangsana pass tawkhibabu taramna okre. Amasung Bangladesh ta mahiroi singi lujingba Osman Hadi lekhidabadagi leibak aduda nauna irang thokle. Taranipan Suba State Level Orange Festival ngasi loisilagani loisinbagi thoram Tamenglong jila gi mini stadium da pangthokani. Thoram adu da Rajya gi Chief Secretary Dr. Punit Kumar Goyal, MLA Singh, Dinganglung Gangmai, Wahengbam Niumai, Jamhenglung Pamai saruk yagani. Rajya gi Tourism Bibhagna sinba festival asi gi ngasi aroiba numita Komla khwaidigi yamna puthokpa lawmi singda mana mathum piba Orange Queen khanba nat ki oiba jagoi isai amadi sana khonabagi thoram sing pangthokani. Masigi matang da ikhoi gi Tamenglong pawmigi pawdam. Department of Tourism, Government of Manipur na organized tauba 18 State Level Orange Festival 2025 ki ngasi aroiba numit ki closing program da Dr. Punit Kumar Goyal IAS Chief Secretary of Manipur na Chief Guest oibiri. Aduga Wahengbam Nimai MLA 52 Tamai AC, Janghyamlung Panmai MLA 53 Tamenglong AC na special guest oina saruk yabiri. Closing program asida Inpui Tribe amadi Kuki Cultural Troupe Churachampur dagi cultural performance utpi gadauri. Ngasi Orange Festival 2025 loisinba numit asida Orange Grower Competition gi result lauthoktuna mana pigani. State level Indigenous Wrestling Championship final match chattaduna prize distribution su laigani. Ngasi December 19 gi numidang da Tamenglong God's Talent Grand Finale amadi Orange Queen Contest Grand Finale chattagani. August pani Imphal gi paugi damak Mini Stadium Tamenglong District Headquarter degi Ringbam kamai. Imphal gi State Central Library da kunthani choi thuba Imphal Book Fair lisani kunmanga sathari. Ngasi mangani chanba numita career counseling pangthokani. Meet the artist khudakta lai yekpa sangdamnaba quiz competition pangthokpa capacity building program sing pangthokpa na thoramasi gi mapung oiba saktam oigani. Mela si State Central Library Imphal amadi Manipur Library Association amasung NGOs Library na puna sinbani. Women Conflict and Society haiba hiramda Manipur University gi Women Study Center na sinduna nongmagi oiba national seminar amang asi Manipur University gi Department of Sociology da pangthokli. Haudokpagi thoramda University asigi School of Social Sciences ki Dean Professor L. Memcha, Sociology Department ki hanagi Head Professor Rajendra Khetri, Women Studies Center ki Director Dr. N. Lily Sarukyari, thoram adugi technical session da tongan ba hiram kya da khang haising na se pagani. Rashtrapati Draupadi Murmu na ngasi Hyderabad ta State Public Service Commission PSC singi chairperson singi numit ini gi National Conference haudoklagani. Mifam asida tongan ba Rajya singi PSC gi chairperson sing amasung senior official sing saruk yagani. Haudokpagi thoramda Telangana gi Rajyapal Jishnu Deva Burma, Mukhyamantri Revan Reddy amasung Union Public Service Commission UPSC gi Chairman Ajay Kumar saruk yagani. Telangana Public Service Commission gi Chairman B. Venkatesam nahai numit nini sathagadaba mifam asina Rajya singi PSC sing amasung UPSC gi marakta sarkar gi thabak lobada thengnariba khudongchadaba sing kokhanaba thorang kya gi matangda khanabagi tanja ama piragani. Magna hai mifam asida Rajya gi PSC sing na thengnariba khudongchadaba sing khangdoklaga madu kokhanaba thausil kya semgani. Thabak lobada niyom chumna amasung apiba matamgi manungda thabak launabagi matangda wafam kya su khanagani. Tabiriba pawse Akasbani Imphal dagini. Pradhan Mantri Narendra Modi na Sustainable Harnessing and Advancement of Nuclear Energy for Transforming India Santi Bill sangsana pass tawkhibabu taramna okre. Social media da thagatpa warolamada Sri Modi na hai leibak asigi technology gi lamda bill asina awanba mapurakpa ngamlagani. Bill asi pass tawkhibada sangsad sadasya singbu thagatpa phongdokladuna Sri Modi na hai leibak asigi amasung malemgi oina clean energy hena puthoknaba hotnaba Artificial Intelligence AI gi lamda singthaningai oina kana halagani. Sri Modi na hai
Santi Bill na leba asigi private sector amasung nahasingda tongan-tonganba khudongchaba kaya phanghalagani. Mahausadagi siznarakpa hidak langthaksingi matangda New Delhi da pangthokpa anisuba World Health Organization Global Summit ngasi loisilagani. Loisinbagi tharomda Pradhan Mantri Narendra Modi saruk yagani. Tharom aduda Pradhan Mantri na My Ayush Integrated Services Portal hangdokani. Mahakna Ayush Mark su hangdokani. Sri Modi na yoga gi maramda puthokpa WHO gi technical report su phongani amadi From Roots to Global Reach 11 Years of Transformation in Ayush haina mingthonba lairik amasu phongani. Kendra gi Shiksha Mantri Dharmendra Pradhan hairi Artificial Intelligence AI gi matengna shiksha gi lamda thengnariba khudongchadabasing maruoina mipum khudingmakta magun leba shiksha laina phanghanaba hotnabada hena khudongchahangani. New Delhi da pangthokpa Teaching and Learning da Artificial Intelligence siznabagi Consultative Committee gi ahumsuba mifamda saruk yaraduna mantri na hai Sarkar na mahiroi singda khanaba mityeng thamduna mahimasing tambada afaba shiksha pinaba amasung mahiroi amasung oja sing hena sakti pinaba thabak paikhatli. Mifam aduda National Education Policy lisingani kungi makhada Artificial Intelligence pu matau karamna education ecosystem da hapsinbagi haibagi matangda kupna khanakhi. Gujarat Special Intensive Revision SIR campaign gi makhada Vidhan Sabha Kendra Punamaki draft electoral roll ngasi phonglagani. District Election Officer singna draft electoral roll gi copy sing adu sakhanglaba rajniti dol singi mihusingda khusinagani. Draft electoral roll phongkhibaga loinana mathang chahi gi January 19 phawbada kanagumbana electoral roll asida hapsinba amadi lokthokpana singba yagani hairi. Bangladesh ta mahiroi singi lusingba Osman Hadi lekhidabagi leiba aduda nauna irang thokle. Osman Hadi haukiba sayolda Dhaka da sakhangdaba singna attack satharakpadagi soktuna Singapore da layengduna lakpani. Mahak lekhidabagi pau hek tabaga ngarang yamlaba miyam thoraktuna leiba adugi konung Dhaka da yaningdabagi khongjang changsinki. Makoina maming leiraba leiba adugi pause singi officing amang ta thokhanki. Civil Aviation Mantri Ram Mohan Naidu na hairi Bharat ki airport network asi ingkumja lisingani taramari da humbadaramari leirambadagi ngasidi Regional Air Connectivity Scheme Urangi makhada sama humpuda hengetle. Hana flight yaudaba mafamsing chunaba mamalda aeroplane changba yahanaba scheme asi lisingani taratarukta hudokibani. Lok Sabha da ngarang wahangi matamda tonga-tonganba wafamsingi paukhumpira Sri Naidu na hai Uran scheme gi makhada sarkar na hujik leiriba airstrip sing aeroplane taba amasung paiba yaba mafam onthokpa ngamle. Indian Railways na Christmas amadi New Year gi yenglaga miyam gi sathok chasin hena khudong chahanabagi damak akhanaba railgari chama kunthani panjon mapanda chelagani. Railway Mantraloy na thokpa cherol amada hai hairiba railgari sing asina trips chatruk yangkhai chengani. Pawasina makhata na hai Eastern Railways na railgari kuntaruk, Central Railways na railgari 19, South Central Railways na railgari kuntaruk amasung South East Central Railways na railgari 12 chengani. India Meteorological Department IMD na Uttar Pradesh amasung Bihar da ngasi lechil yamna kungna thagani haina red alert laukthokre. Uttar Pradesh na ngasi ka hena ingbagi awaba mayoknagani hairi. Weather Agency asigi matung ina Punjab, Haryana, Chandigarh amasung Uttarakhand da ngasi lechil kungna thagani. Awang nongpok rajasing Jharkhand amasung Tripura da su hayang phawba ka hena lechil thagani. Maragasida Lebaki kunung Delhi amasung NCR region da makhata na nungsit motpagi awaba mayoknari. Central Pollution Control Board ki matung ina ngasi yukpung 3 phawbada Air Quality Index asi 338 oikhi. Aroibada maroiba pau amuhanna 19 suba state level Orange Festival ngasi Tamenglong jila da loisilagani. Rashtrapati Draupadi Murmu na ngasi Hyderabad ta State Public Service Commission singi chairperson singi numit ninigi National Conference haudoklagani. Pradhan Mantri Narendra Modi na Sustainable Harnessing and Advancement of Nuclear Energy for Transforming India Santi Bill sangsana pass tawkhibabu taramna okre. Amasung Bangladesh ta mahiroi singi lusingba Osman Hadi lekhidabadagi leiba aduda nauna irang thokle. Pauloy jare.